पुमनमक पुमालेम याइना खोरमजरी खोरजेगी नासम नंगसी मियाम नगदोल तमजगदरिबा फिल्म असigi ममिंग I Saw the Devil फिल्म असि 2010 दा रिलीज तौकिबा एक्शन क्राइम थ्रिलर कैटेगरी की साउथ कोरियन मूवी अमनी फिल्म असना फंकिबा रेटिंग सिंग IMDb दा 10 की मनुंग 7.8 Rotten Tomatoes दा 81% अमदी Metacritic दा 67% फिल्म असि US डॉलर मिलियन 3 संग नम की हाइरी अमदी फिल्म असना US डॉलर मिलियन 12.9 तान की हाइरी फिल्म असि डायरेक्टर किम जी वुन राइटर पाक हुन जंग अमदी फिल्म असि प्रोड्यूसर किम ह्यून वू फिल्म असिदा मरो एबा सकतम लांगलिबा खरगी मिंग पंजरबदा फिल्म असि मेन प्रोटैगनिस्ट NIS एजेंट किम सोगी सकतम लांगलिबा ली ब्यूंग हुन किम सोगी गर्लफ्रेंड जू युन की सकतम लांगलिबी ओ सान हा जू युन की मपा रिटायर्ड स्क्वाड चीफ जांग की सकतम लांगलिबा जियोन गुक हुआन जू युन की मनाव नुपी जांग से युन की सकतम लांगलिबी किम युन सियो सेक्शन चीफ ओ की सकतम लांगलिबा सुन हो जिन साइको किलर तेजू की सकतम लांगलिबा सोई मू संग अमदी फिल्म असि मेन विलेन साइको किलर ग्युंगचुल की सकतम लांगलिबा चोई मिनसी ओके गाइस हौजिक ए फिल्म असि वारी लीबा हौजरगे अइना लिजरकपा मतमदा सोइकिबा लानकिबा अमदी सिथबा यावबा मतमदा मयamna पुक्चल चावना ngakpinaba nolokchari फिल्म असि अहोब सिनमक्तदा उन यामना ताबा निमिदांग अमदा यामना चिकपा लंबी अमदा स्कूल बस अमा थोरकपगी सकतम उई मदुगी मतुंगदा बस तुगी ड्राइवर असना लंबीगी मताइदा कार अमा खामदुना लेबसि उरमी हौजि कार असिगी मनुंगदा प्रेग्नेंट ओइरबि नुपी अमा मागी बॉयफ्रेंड गा फोन दा वारी सादुना लेबगी सकतम अमसु उदली बस ड्राइवर असना नुपी असिगी मनाकता चिंगसिलगा हंगलमी मदुदी नहा करी तौरबगे असुक थेंगलब निमिदांग असिदा मफम सिदा केदौरमलिबनो नहा की गाड़ी के टायर असे पंक्चर ओइरबरा नुपी असिना महा की गाड़ी टायर पंक्चर ओइख्रे मरम असना महाकना महा की कार असिबु सिंगबिनबा टोविंग कार अमा कौख्रे हाइन हाइरमी मसी तारगा बस ड्राइवर असि नुपी असिगी गाड़ी से येंगनबगिदमक गाड़ी असिगी मनिंगलोमदा सतख्रे महाकना पाव असे महा की बॉयफ्रेंड फिल्म असिगिना मेन प्रोटैगनिस्ट ओइरिबा NIS एजेंट किम सुदा तमलमी मसिदगी किम सुना महा की गर्लफ्रेंड असिबु सेक्शन लेनबा अमदी कार की थोंना ओसि हांगदोक्तना टोविंग कार अदुबु ngainabagidamak khanghalami namit asi किम सु की गर्लफ्रेंड जू युन असिगी बर्थडे निमित सुतारमी मरम असना किम सुना महा की गर्लफ्रेंड असिगी दमक यामना नुंगसिना इसै सु सकपिरमी मसिगी मतुंगदा बस ड्राइवर असि नुपी असिगी मनाक्ता अमुक चंगसिलक्लगा नहा की तैयार के फिबम असि यामना लुरी हाइन हाइरमी मसिदगी जू युनना बस ड्राइवर असिदा आइगी इतेंग पांगबिबगी नमक अदोंबु थागतचरी आई टोविंग कार लाकपा ngaijरगे हाइन हाइजरमी मसिदगी बस ड्राइवर असि नोकफे तौरमलगा जू युन की मनाक्तगी महा की स्कूल बस तुतमना सककी अदुबु ड्राइवर असि महा की गाड़ी दो स्टार्ट तौरमदे मसिदगी जू युन असि यामना पखतपा फौरमी तंजा असिदा ड्राइवर असना नुंगथंग मसा अमा पाइरगा जू युन की कार की मिंगसेल सिंग असि थुगाइबा हौरमी जू युन असि यामना किरमी अमदी महा कार की थोंगदो हांगदोक्लगा चेनबा होटनजरमी अदुबु ड्राइवर असना कार की थोंगनाव सिंगदि थुगाइरगा संगसिलक्तुना जू युन की मकोक्ता महाकना पाइरबा नुंगथंग असना यामना कन्ना फुरमी मसिदगी जू युन असि वांथरमी अमदी महा की मकोक्तगी इसु यामना थोक्लमी मसिगी मतुंगदा बस ड्राइवर असना जू युन बु सोरो सोरो सिंगदुना मागी बस तुतमना पुरकलमी मथंगी सिंदा हौजिक जू युन असि मसादा मफी अमता थोंगदना सावरबा प्लास्टिक खाव अमदा हापसिलगा थमलमी अमदी बस ड्राइवर ओइरिबा साइको किलर ग्युंगचुल असना महा की मखुत असिबा युटली अमदा पुंसिलगा थमलमी मसिदा जू युन हाइरई अहाकबु हातपिगनु अई प्रेग्नेंट ओइरे चानबिदुना अहाकबु अमुक्तदि कनबियु अदबु महा की वा असे ग्युंगचुलना तारमदे अमदी जू युन असिबु यामना तमथिना थांगना मतुप मतुप कक्थटलगा महाकबु हातोकपिरमी मतम असिदा जू युन की मकुत सिरंबा एंगेजमेंट रिंग असे नाथोकपदगी तारकलमी रिंग अदु तारकपगी खोंजेल असे ग्युंगचुलना सुतारमी मसिदगी ग्युंगचुलना मखोल अमा ताकिबदुदा लेरगा येंगलक्लमी अदबु महाकना करिसु फंगबदि ngamlamde मसिगी मतुंगदा महाकना जू युन हातकिबा मफमदबु इसिंगना सामथोरकपदा जू युन की मकुतगी तारककिबा एंगेजमेंट रिंग अदु ड्रेन मसा अमदा तासिनखी मथंगी सिंदना अंगांग अमा मकुत सई अमा पाइरगा असोंगबदा लाकपदा महाकी ममांगदा सेरंग खाव अमा तारेबदु उबदगी महाकना सेरंग खाव अदुबु लौखटलगा येंगलुबदा मीगी नाकोंगी सरुप मचेत अमा यावरिबदु थेंगनरुबदगी मनाक्ता लेबा माकी मरुप अनीदा यामना कन्ना लारुकलमी मसिगी निमिदांगी मतमदा मफमदुदा पुलिस की टीम अमदे फोरेंसिक की टीम सुलाक्तुना इन्वेस्टिगेशन तौरमी मफमदुदा जू युन की मपा हाना स्क्वाड चीफ ओइरंबा जांग असिसु यामना पाखतना लाक्लमी हौजिक पुलिस सिंगना इन्वेस्टिगेशन तौरपदा जू युन की हक्सांग की तोंगान तोंगानबा कयातसिंग मतुप मतुप ओइना थेंगनरमी मदुगी मतुंगदा जू युन की अककपा मकोक असिसु इसिंग मनुंगदगी थेंगनरमी मसिदा महाकी मकोक असिबु थेंगनरिबा पुलिस पर्सनल असि खंगप्रा खंगलमी अमदे फोरेंसिक की टीम असिबु मफमदुदा कौसिलमी हौजिक मफम असिदा मियाम असि असुके मतिक लांगनरमी मतंग असिगी सिन असि लिजरिबा इसामंगतसु असुके मतिक तु सुंगकिबा मतंग हाइबदु ओइकी
जुयोन की मकोक असे बॉक्स अमदा हापसिलगा पोरकपदा बॉक्स तुदगी लेमाइदा फावबा तादुना थरो थरो ओली येंगबदा यामना साथीना रियलिटी ओइबा सिन हाइबदु ओइ हौजिक मफम असिदा किम सु सुलाक्लमी अमदे फिबम दु उबदा महक असुकी मतिक मथमोय सोक्लमी अदबो महक मिकुप तुददी मागी इमोशन पुंबदु उथोक्लमदे मथंगी सिंदा रिटायर्ड जांग असे चुरुप अमा थक्लगा किम सुदा हाइरमी मदुदी ईश्वरना अखोइगी इतेंग पांगबिरे नत्रबदी अखोइनि इसानुपीबु थिबा फंगलमलरोय सही कुंथ्रा हेना क्राइम अमदी हिंसा की डिटेक्टिव इन चार्ज ओइना थबक तौरमलबा मपा अमना महात्मकी मसानुपीबु ngaksinba ngamde haibase tabada asuki matik nokningba wani matamduda kimsuna jangda surup thakpiraganu sar haina mahakpu thimjilami masanupi leikidaba asida retired jang ase asuki matik mathamoi soklami mathangi sinda leikidrabi juyon gi damak mahaki yumda mayam pumnamak awaba phongdoklami masida kimsugi conscience na juyon gi mafam da haijarami ai lan kre juyon ain aigi wasak ngakpa ngamkidre adubu juyon masimadi ainu wasakli mahakpudi aina lising lising lak henbase na pigani asumna kimsu asi yamna mathamoi sokna kaplami masigi matungna mahak asi satkre hauji kimsu ase makhoi gi het tagi hafta ani gi suti lorami masida het na achin ba thoini su leiti maram asna nahak matam khara potha gi hairabasu potha ko haibada kimsu na supna gi hafta ani gi matungda mahak soidana amuk laki haina haisirami masida het asina su nang nabu adumna tawbu ngamgani hairabadi aikhoi gi dik khwai dik lebak phabani haibu wafam hairami mathangi sinda kimsuga punna national intelligence service ta agent oina work to minariba mahaki mamanaba amaga mahak unarami mahaki mamanaba sina kimsuda gps tracker device amaga gps capsule amaga pirami mangna sumna su hairami aina piriba capsule asigi manungda gps amadi voice microphone su yaurabani kimsuna masigi damak mahaki marup asibu thagatpa phungdok jarami asumna makoi ani si kainakre mathangi sinda retired jangna kimsuda masanupi gi mihat asiga mari lenana criminal mari gi photo pirami amade mahakna hairami miyoi mari asini hojik police na chingnari base maramdi aigi isanupi da thokriba thodoktuga manaba thodoksing makoina mamang matamda thokonkhre matang asida retired jangi masanupi zoyon gi masin manau oibi jang se asi halai amade kimsuda chak chak ki si haibo afam hairami adabu kimsuna aise taba yadre hairaga mahak yum sidagi satkre hojik kimsuna criminal mari gi photo amamam loinamak mahaki phone da photo kapsilami amadi criminal singdu mathang mathang mahakna phangbaga yamna tamthiba mongda pudharami hojik phawbadi mahakna mahaki girlfriend asibu hatkiba asengba criminal ase phagat pangamdri mathangi sinda yamna chikpu numidang amada bus stand amada nupi ama bus ngaibagi saktam amasu utli masi gyungchulna ubadagi magi school bus adu mafam duda thaujilaklaga nupi duda hojikti bus so amata phanglaroi naha kadai desat kadoribanu haina hanglami nupi asina sungmin apartment desat kadoribani haina khumlami masida gyungchulna adudi yamna lapalam natre ai thinbiram lagi haibadagi mahakna nupi asibu magi bus ta haptuna puraklami amade bus manungda gyungchulna nupi asibu kadai da thamlam gatabanu haina machinda solami amade mahakna gari thauna thauna magi bus tudagi yochai ama puthuraklami madu ubada nupi asi yamna kiba phawrami adubu killer gyungchulna mafam dumakta da nupi adubusu magi yochai dana makukta thomdatlaga khudak tuda hatoklami hojik kimsuga gyungchulgi imung manunga unarami mafam asida kimsuna gyungchulgi imungda insurance ama pinabagi namak gyungchulgi maramda karigumba khara hangba lakpa sarami gyungchulgi mamana gyungchulna naha oiringegi photo kaya ama kimsuda utlaga hanglami insurance ki senpham phangnabagi namak nahakna karigi mahaki photo sing asibu mathau taribano haina masida kimsuna khumlai ahan bada aigi policy holder ase adomgi isanopa gyungchul ase soidana oinabani maramdi maga maming manaba mi ase asuki matik yamna leikre masidagi mama asina gyungchulgi mamangegi photo sing asi utlami kimsuna hojik gyungchul asiga pau phongna ba yaba lambi leigadra haina hangbada mama asina aidi khangde adubo mahaki masana panadi hanglambasu yai haina khumlai masidagi ahal asina gyungchulgi masabu kaurami adubo gyungchulgi masa asi khumlaklamde aroibo oina kimsuna gyungchulgi mamada photo ama utlami aduga masi adomgi isa gyungchuldura haina hanglami mama donasu mani haina khumlai matang asida gyungchulgi mapa asina gyungchul asibu mama mapagi amadi masagi kalisu khandaba miyoi amani mahakna aikhoiga masaka asibu hundoklaga satkhibani haina yamna thina serami mama asina mapa asiba mahakna nganglibu wa adu matang sade haina mapa bu thimjinbirami mapa asina su hojik amuk kimsuda hanglei karigumba policy holder asina mangkiba natraga sikhiba thoklabadi senpham du mahaki imung manungna phangadra masidagi hojik kimsu asi surup masai amasam laga gyungchulgi masa asina bol sanariba manak asida singsilaga nahakla sanghun hairibase haina hanglami adabu nupa masa asina pakhum amata piramde kimsuna amukasu hanglei nahak ki baba se kadai delei haiba khangbra
matam asida nupa masa asi yamna sauna mahaki bol du kauthokraga karigi madubu hanglibano haina kimsu da hanglaga sin asi haujik kimsu na yum amada changlakpagi saktam utli mahakna yum asigi mafum khuding makta kari leibagi haina koithi thirami mahakna sum thirakpada drawer kharada nupigi firol amadi pochaini singba kaya marum ama thingnarami amadi yum adugi basement amasu lerami basement tu da sangluba matamda basement tu ki drain masa amada mahaki girlfriend gi makutta siramba engagement ring adu mafam du ta taraga leramba sikimsu na ubadagi madubu khunga tuna mahak chitna pasilami khudok asibu urubadagi kimsu asi yamna mathamoi soklami amadi mahaki girlfriend bu tamthina hat khreba misak asi gyungchul hariba misak asinani aduga gyungchul hariba psycho killer asi mafam sida lei haibasisu mahakna khanglami mathangi sinda gyungchul asi magi bus tu da school amadagi satri sing purga halaklami amade mahakna nimitugi mahaki sarak oigadoriba nupi adubu thirami mahakna satri sing dubu thilamlaba matungda satri amakakti mahaki bus manungda uiraga phamlibasi urami masidagi mahakna satri asibu mayumda thilamkiti haujik nupi masa ama mangkibagi pau asi section chief odasu yoroklami mathangi sinda nimidangi matamda gyungchul na makutta sei masa ama pairaga ngasai mahakna mayumda thilamkidaba satri adugi manakta sangsilaklami satri asi kom amada makhong makhut loinamak punsilaga upsilaga thamlami gyungchul na changsilaga satri asida yamna natai sataba thawongsing satharami amadi mahakna satri asibu izat manghange tawrupamikup asida zang gyungchul haina mahaki maming asibu kanagumbana hauna korpagi makol asi mahakna tarami masdagi gyungchul asi mahaki thang akon basi pairaga tholakpada kimsu asi mangonda mit sikhana yenglaga lerambasi ubadagi gyungchul na kimsu da nahakpu siphaira haina hanglami kimsu na pakhum amata pidabasida gyungchul na kimsu asi siphaini haibasi khanglami amadi korean police na maabu asuk thuna karamna phangkhribano haina hangjarami haujik gyungchul na kimsu da attack tawba horami adabu kimsu na yamna haina singna mihat pa jang gyungchul asibu yamna tamthina phudharami amadi mahaki makok asi sirang amana khumjilaga mahakpu sorhonba ngamhalamde haujik jang gyungchul asi gyan mangkhre matang asida kimsu na yamna sauna killer jang gyungchul asibu nung amada mahaki makok asi yamna kanna sujinduna phudharami amadi nung aduna thomdatlaga gyungchul asibu hatoklagi haina phobo khalami adabu matam asida kimsu na jang gyungchul asibu hatlamde madugi mahuta ngasai mahaki marup amana mangonda pirakiba GPS capsule adubu jang gyungchul gi mayada insilaga yolhankirami amade mahak mafamdu thatoklaga satkirami ngai hakki matungda gyungchul asi wakal taraklami mahakna wakal tarakpa matamdadi kimsu asi leramdre adabu mahaki manakta envelope ama taribadu ubadagi mahakna envelope adubu lokhatlaga yenglubada sel khara yauribadu ubadagi mahak asi mangonda thoklibasi karino haibase wakal tajaramde nupa asibu kana oirigaba mahak asi soidana maki angawba miyoi ama oiramgani haina matomta masindasu solami haujik gyungchul asi thang sori masa ama yepsilaga tupi ama upsilaga lambida thorakli maki location asi kimsuna trace tawduna lerami haujik gyungchul asi lambigi matai amada leplaga mahak pol lipibi nabagi damakta gari kaya khamlami adabu gari amata mahak ki damakta khamlamde ngai hakki matungna gari amana mahak pol lipibi nabagi damakta khamlami gyungchul na khamliba gari asi ki manakta chingsilaga yengluba matamdadi gari asi ki manungda miyoi ani phamlibasi urami amade driver oiriba misak asina gyungchul da haujikti taxi amata phangdaroi kakhala o haina gyungchul busu makhoi ka lunana gari dur puraga salami adubu lambida gyungchul na mahakna yeplak pathang asina nupa ani du busu thillaga hatoklami amadi asi bhaksang ani du lambi ki matai amada khundoklami somdasu kimsuna gyungchul gi location asi bu trace tawraga mahaki gari du thoroklami mathangi sinda gyungchul asi clinic amada laktuna kimsuna phudharamdagi soklaba mahaki masa asi bu yenglami haujik mahaki saru asi dakhara sokle atubu doctor asina nahak naha yamna oiri aduna nahaki saru sing asi yamna thuna phagalakani haibu wafam thamlami amadi soccer sanabadubu nasana nasagi saru asi phoba aduktam thina thugari badubu karigino nangbu nangi khutum asina soccer sanabra amabu oirabasu haujikdagidi yamna tapna tawro haujikti nahaki layeng magi thabak loire nahak chat khiba yare haina doctor asina hairakpadagi gyungchul asi doctor asina mabu yamna hanthana ngangli haina aduki matik saurami amadi hairami nangna aingonda aduk hanthana ngangli badubu nang asibu aigi ipara nahaki anok adu lawtho'u haina doctor asida dhamka tawrami matang asida nurse ama sanglaktuna sir adongi hidak ibase lawnaba mapalda thopirak lo haina gyungchul asibu kauthоклami masida gyungchul asi nurse asida aduki matik munna yenglaga leihawi haujik gyungchul asi nurse asigi manakta chingsilaga nahak pu chahi kaya surabagi haina hanglei nurse asina yamna tapna chahi kunithoi sure haina pakum pirei gyungchul asina nurse asida nahaki boyfriend leibra nangdi nasaksu yamna phasei maram asina boyfriend masing khangdana leramgani haina tabda yamna nungai tabu wa kaya nurse asida hanglami
मागी वहाईसिंग असे ताबदा नर्स असे यामना हाइनरमदे gyungchul असे नर्स असिदा अदुम मुन्ना येंगलगा लेरिङैदा नर्स असिना gyungchulda मागी हिदाक इबसे दु पिरई gyungchulna मदु लौरगा हुंदोक्तुना सत्किरमी मथंगी सिंदा हौजिकी नर्स अदु का अमदा सिंगसिलकपदा gyungchul असे फमलगा लेरमी महाकना थोंग अदु लोनसिलगा नर्स अदु दाइरई ngarangdi ai yamna nungairamgadabada chandan amana loinamak manghalamle aduna ngasidi ai nahaka loinana yamna ingna singna nungaiminabatu pami haibu wafam hairaki masigi matungna gyungchulna nurse asibu magi mafimarol asi lauthoknaba kihalami nurse asi upai amata leitre mahakapna kapna gyungchul asibu kibana magi furit asi lauthoklami amade gyungchulda makhut lonaraga sanbiduna aibu hatpiganu haina haizarami somdana kimsuna magi earphone asi thechilubada nurse tu da gyungchulna hairiba wa khudingmakto loinamak tarami masidagi mahak ase magi garidagi kumthakre amadi somda gyungchulna nurse asida yamna mathong chata thabak sathaba horakpa matam asimaktada kimsu asi sangsilaklaga gyungchul asibu yamna tamthina phudharami masi ubada nurse asisu yamna kirami amadi mahak ka adudagi thokige tobada kimsuna mahak pu thogalamde kimsuna gyungchul gi manakong hairami karigi asonba sasinari ai hakna tawri basidi hobada ngairibani masi masu ningsingu ngasi thokli basidagi yamna hena sathirakigani asomna hairaga kimsuna nurse asida mit usinaba amadi nakongsi mensinaba hairaga gyungchul gi makhong asidagi saru khara thangna thinjilaga kakthalami masidagi gyungchul asi yamna kanna lauraga chaina khanglami mathangi sinda gyungchul asi kar amada haplaga asikpa mafam amada kimsuna langthoklami gyungchul gi masa asi asuki matik thina sokle amadi nupa asina haibadi kimsuna mahaki location sing asibu mataw kamdongna khanglibano aduga mahakpu kari maram gi tamak otpa pamlibano haibasi khallubada asuki matik naglami mahakna masada amadi mahaki gari asida tracking device yawbra haina yenglami masigi matungda gyungchul asi yamna sauna kimsubu sairaga mahaki gari si thokirami mahakna ngangliba wafam pomnamak amadi mahaki location asi kimsuna trace tawba lepte somda gyungchul asi lambida mahaki gari si khamlaga atopa gari amada tonglaga mahaki marup mahakumba psycho killer teju gi manakta muk satkre kimsuda retired squad chief jangi call ama laklami kimsuna call asibu okhatlaga retired squad chief janga wari sanarami retired jangna kimsuda mihatpa gyungchul asi police na sutanari maramasna mahakna gyungchul butanari ba dubu leplaga police to oini sinakrasi haibu afam harami amadi leikhidrabi juyon-gi manaw nupi asina su kimsuda mahakna tawriba thabak to lep na baharami adubu kimsuna retired jang amadi mahaki masanupi gi wa asibu yaramde haujik gyungchul asi mahaki marup teju gi family ga punna samin thakminari masida killer gyungchulna tejuda mahaki mafamda thokliba thodoksing asigi maramda pautam lami masidagi tejuna harai mahakto sikhrabi nupi singdugi maraktagi amagi mari mata soidramaki oigani madu natragadi nangbu adumna laknagadaba mi leite haujikti mahakna nangbu amuk phaba amuk thadokpa tawraga hunting games hanare hairaga teju asi asuki matik noklami makoina ka asida sanari bawari sing asi tabadagi kimsu asi teju gi yumda changsilaklami haujik gyungchul asi surup masai ama thaklaga yamna muna wakal tawrami nupa amana haibadi kimsuna mahaki location khudingmak yamna laina khanglibasi karamnano amadi mahakpu asukthina otlibasina karigino haibasigi maramda mahak wakal tawrami matang asida ngasai mahaki marup tejuna hairakhiba wafum kharasu ningsinglaklami amadi mamangda kimsuna mahakpu phukiba mangonda haikhiba mayamdasu ningsinglaklami mahakna numidang amada hatkiba pregnant oirabi nupi amagi makuta siramba khudoptuga manamba khudop ama kimsuna siram kibadu ningsinglakpadagi haujikti killer gyungchulna kimsu asigi masak khanglakle amadi kimsuna mahakpu otlibasigi maramsu khangle somdana tejuna ka amadagi mahakna kidnap torkiba nupi ama singduna poraklaga atopa ka amada puslagli aduga mafam asida nupi asibu mahakna yamna kihalami mahakna asumna tawringaida kimsu asi mahakki manakta leplambadagi teju asi yamna ngaklami amadi makol amata thokhandana nangna mafam sida kamdongna changaklibano hanglami masi atopa ka da leiriba gyungchulna sutabadagi mahak nongmai ama pairaga thoklaklami somdasu tejuna kimsude attack toba nangdringaida kimsuna teju asibu taptaba makai phudharami amadi matang asida killer gyungchul changsilaklaga kimsuda nongmaina kapsilami kimsu asi nongmaina pandana ba senthoklami masigi matungda kimsuna teju gi nupi amadi killer gyungchul makoi ahum asibu inai taba makai yamna tamthina phudharami mathangi sinda police ki team na soklaba makoi ahum asibu lokhatlami thokliba thodoksing asigi matangda retired squad chief jang amadi section chief o asi wari kaya sanarami section chief o na retired jangda kimsuna tawriba thabak asibu lefan biu hingsaba amaga lanthingna bu hotnabada adom hingsaba ama oiba ngamloi haibo pham hairami mathangi sinda kimsu amadi mangonda gps pirakhiba mahaki maruptuga hospital da wari kaya sanarami
ꯃꯁꯤꯗ ꯀꯤꯝ ꯁꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯖꯥꯡ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯒꯗꯕ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯀꯤꯝ ꯁꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯔꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯃꯣꯏꯗꯨꯗ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃ ꯌꯥꯎꯔꯕꯗꯤ ꯀꯔꯤ ꯐꯥꯎꯒꯅꯤ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯨꯅꯤ ꯑꯩꯅ ꯑꯩꯒꯤ ꯖꯨꯌꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯋꯥꯁꯛꯈꯤ ꯃꯤꯐꯠꯇ ꯑꯁꯤꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯊꯒꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯐꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯔꯣꯏ ꯑꯗꯨꯕꯨ ꯀꯦꯞꯁꯨꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯊꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯤꯝ ꯁꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯕꯦꯠ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯄꯔꯗꯥꯔ ꯑꯁꯤ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯀꯤꯝꯁꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯒ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯕꯦꯠ ꯃꯅꯥꯛꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯕ ꯁꯥꯁꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯗ ꯀꯤꯝꯁꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤ ꯒ꯭ꯌꯨꯡꯆꯨꯜꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯇ꯭ꯔꯦꯀꯤꯡ ꯀꯦꯞꯁꯨꯜ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯇꯅꯦꯜ ꯑꯃꯗ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤ ꯎꯠꯂꯤ ꯁꯣꯝꯗ ꯀꯤꯝꯁꯨ ꯑꯁꯤꯁꯨ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯄꯦꯟ ꯀꯤꯂꯔ ꯂꯩꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯀꯤꯝꯁꯨꯗ ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯃꯗꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯌꯣꯟ ꯌꯤ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯝꯕꯤ ꯖꯣ ꯌꯣꯟꯗꯨ ꯅꯠꯇ꯭ꯔꯥ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯛꯄꯗꯒꯤ ꯀꯤꯝꯁꯨ ꯑꯁꯤ ꯐꯥꯔꯃꯥꯁꯤꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯗ ꯑꯩꯕꯨ ꯍꯥꯠꯈꯤꯗꯕꯁꯤꯅ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯃꯇꯝ ꯌꯥꯝꯅ ꯀꯩꯁꯨ ꯆꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯈꯣꯡ ꯍꯥꯝꯊꯅꯕ ꯃꯦꯗꯤꯁꯤꯟ ꯑꯃ ꯃꯥꯒꯤ ꯀꯨꯁꯤꯗ ꯂꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯥꯔꯃꯥꯁꯤꯁ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯒ꯭ꯌꯨꯡꯆꯨꯜꯅ ꯀꯤꯝꯁꯨꯗ ꯑꯁꯤꯃꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯤꯝꯁꯨ ꯑꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯨꯡꯆꯨꯜꯅ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯈꯣꯡ ꯍꯥꯝꯊꯅꯕ ꯃꯦꯗꯤꯁꯤꯟ ꯑꯗꯨ ꯌꯥꯝꯅ ꯆꯥꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯀꯤꯝꯁꯨꯅ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯐꯥꯔꯃꯥꯁꯤꯁ ꯑꯗꯨꯁꯨ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯇꯣꯏꯂꯦꯠ ꯇꯧꯔꯨꯕꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ GPS ꯀꯦꯞꯁꯨꯜ ꯑꯁꯤ ꯇꯣꯏꯂꯦꯠ ꯇꯧꯕꯗ ꯌꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠꯇꯨꯗ ꯆꯪꯂꯛꯄ ꯅꯨꯄꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯤꯑꯣꯏ ꯑꯗꯨꯗ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯛꯈꯤꯕ ꯒꯥꯔꯤꯗꯨꯕꯨ ꯊꯧꯈ꯭ꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯤꯝꯁꯨ ꯑꯁꯤ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯕꯁꯤ ꯀꯤꯝꯁꯨꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯤꯝꯁꯨꯅ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯛꯁꯟ ꯆꯤꯞ ꯑꯣꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯀꯣꯜ ꯑꯁꯤ ꯆꯤꯞꯅ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯀꯤꯂꯔ ꯒ꯭ꯌꯨꯡꯆꯨꯜꯅ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯀꯤꯝꯁꯨ ꯑꯁꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯦꯖꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯃꯤꯀꯞ ꯊꯣꯛꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯖꯥꯡ ꯒ꯭ꯌꯨꯡꯆꯨꯜ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯇꯦꯖꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯀꯤꯝꯁꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯛꯏ ꯑꯃꯗꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯂꯣꯏ ꯃꯔꯝꯗꯤ ꯖꯥꯡ ꯒ꯭ꯌꯨꯡꯆꯨꯜꯗꯤ ꯑꯩꯒꯨꯝꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯤꯉꯣꯟꯗ ꯆꯩꯅꯥ ꯄꯤꯗ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯄꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯁꯥꯏꯀꯣ ꯀꯤꯂꯔ ꯖꯥꯡ ꯒ꯭ꯌꯨꯡꯆꯨꯜꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯔꯦꯞ ꯇꯧꯊꯣꯛꯏ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯐꯪꯂꯕ ꯃꯇꯨꯡꯗꯇ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯅꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯦꯖꯨ ꯑꯁꯤ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ ꯃꯁꯤꯗ ꯀꯤꯝꯁꯨꯅ ꯁꯥꯎꯕꯗꯒꯤ ꯇꯦꯖꯨ ꯑꯁꯤꯕꯨ ꯃꯈ꯭ꯌꯥꯠꯁꯤ ꯁꯦꯒꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯔꯦꯟꯗꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯈꯔꯗꯤ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯤꯝꯁꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤ ꯌꯣꯟ ꯌꯤ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯌꯣꯟ ꯌꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯀꯤꯝꯁꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯨꯌꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯕ ꯃꯐꯝꯗꯨꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯤꯝꯁꯨꯅ ꯔꯤꯇꯥꯌꯔꯗ ꯖꯥꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯇꯥꯌꯔꯗ ꯖꯥꯡꯒꯤ ꯒꯦꯠꯇ ꯃꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯀꯣꯜ ꯑꯁꯤ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯤꯝꯁꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯁꯣꯝꯗꯅ ꯃꯤꯍꯥꯠꯄ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤꯅ ꯔꯤꯇꯥꯌꯔꯗ ꯖꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯇꯥꯌꯔꯗ ꯖꯥꯡꯒꯤ ꯃꯆꯥꯅꯨꯄꯤ ꯖꯥꯡ ꯁꯦ ꯑꯁꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯝꯁꯨꯅ ꯔꯤꯇꯥꯌꯔꯗ ꯖꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯄꯥ ꯔꯤꯇꯥꯌꯔꯗ ꯖꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯀꯤꯝꯁꯨ ꯑꯁꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯤꯐꯠꯇ꯭ꯔꯕ ꯒ꯭ꯌꯨꯡꯆꯨꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯟꯅ ꯍꯥꯠꯇꯣꯛꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨꯁꯨ ꯑꯋꯥꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯀꯤꯝꯁꯨ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯛꯁꯟ ꯆꯤꯞ ꯑꯣꯗ ꯖꯥꯡ ꯒ꯭ꯌꯨꯡꯆꯨꯜꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯏ
Sip Ona, Nahak Zang said the Karisuto Kidabra Haina Wahang Se Hanglami. Adobo killer Gyungchulna, Nahak Madusung Heklerga, Hanglagani Haina Harami. Hausi Kim Suna, killer Gyungchul Asibu, Tanaraklami. Amadi, Nakal Amada, Zang Segi Asiba Haksang Asisu Udli. Gyungchulna Kim Suda, Nang na Hak Patanarak Libakarigino. Haujik Lan Si Nang Amadi Aigi Maraktakanangam Gani Kali, Haina Yam Nakarem Nahanglaglami. Nakal Amadana, Police Kimio Sing Asi, killer Jang Gyungchul Asibu Pan Nabagidamak, Mikupna Home Sing the Lake. Killer Gyungchul Su Sorok May the Mahaki Garasi Kamlaga, Mahak Asi surrender Tori Habisi Mayam the Kangali. Adabo, Police na Gyungchul Asibu Paban and Dringeda, Kim Suna, Mahaki Mamang Tangbagari Tono Asibu Tugairaga, Yamna Yana Taujilaga, Killer Zang Gyungchul Asibu, not tease up to Pukirami. Amadi Killer Gyungchulna, Zuyon Buhat Kiba from Dumak to the Mahakusu, Mokomukut Punsilagatamlami. Mapam Asida Sukim Suna, Killer Zang Gyungchul Asibu, Surupna Buchubo, Asukimatikam Tina Otlami. Masida Killer Zang Gyungchulna, Kim Suda, Aibu Hatlo Haina Sukimatik Taklami. Adobo Kim Suna, Killer Gyungchul Gimakat Asip Hoduk Naba, Yotai Amana Linksilaga, Nangu Hat Kiroi, Mehatang Ngayu Hirami. Asumna Su Hirami, Aina, Nangu Hat Kikalam Labadi, Nangu Mamang the Dom Hatuklam Lagadabani. Adobo Nanga Quaidigi Henakan Basina Amapang Labamatam Dudata, Aina Hakpo Hatkani. Nang Nasana Nasasiki, Benatak Nik Labamatam Duda, Aina Nangu Hatkani. Maduna, Tasing the Single Lamani, Mapung Parabalaman. Asumna Haraga, Kim Suna Killer Zang Gyungchul Asigi Mayada, Jawraba Blet Amagituri Edosi Halaga, Tong Amada Kisilagatam Lami. Karigumba Mioy Amana, Tong Asi Hangdok Lubatarabadi, Jawraba Blet Asitarakuna, Killer Zangi Makok Asika Kibayana Bagima the Kim Suna Tamlami. Asumna Semlam Laga, Kim Suasimapum Dudagi Tokre. Naihaki Matung the Yum Duda, Killer Zang Gyungchulgi, Mama Mapa Amadi, Mahaki Masano Padusumapum Duda Lagli. Makoina Gyungchul the Tong Adobo Hangdok Nabahirami, Adobo, Gyungchul na Tong Asibu Hangdok Nabalorami. Mahak Hojikti, the same as Siba Kiraba Misak Amahabadu Oire. Adobo Gyungchulgi Imungi Mewing Asina, Tong Adobo Handuk Lubadagi, Gyungchulgi Maya the Siklam Batori Asina Tokuna, Matakagi Sour Bablet Adotas Latuna, Mahaki Makokasi Kakat Kre, Hojik Jang Asima Pums the Sire. Mahak Sire Habisi Kim Suna Sukangli. Masidagi Kim Suasi, Nahan Makai Tingatuna Tamduraba, Mahakim Lugi Pirang Dunga City, a kak plate na Hitaduna, Yamnakana Kaplami. Asumna Matang Asida Film Asisu, Loisile. Film Asi Asukimatic Fazana Nami. Hek Yang Bada, Semjin Sajinba, Toshinaba Mandaba, Taseng Tasena, Yamna reality tabo mo the Nami. Artist in the Sumagi Magi role sing sida, Yamna dedication Amaga Lunana, Ek Tobogi Mami Shutai. Nasigi ay haki explanation Sekam no Bogi Habido comment section na Tamiramo, Aina Lizaba Matam the Soy Kibalan Kibamadi, Chita Hobo Yaurabusu, Mayam the comment section na Tamiramo. Matung the Nuaraba film Kayagi, explanation Amuk Puragalaksage, Nasigi the Motari, Tabi Ribising Korjagi Nasum Gimai Gate Gedum Gimarup, Malem Yana Ikok Nona, From Sari.